Malemgi mafam sinba thungna pangthoknabagum nifumari suba World TB Day gi thouram Thoubal District ki Khangabok ta laiba New Public Higher Secondary School da pangthokkhre. National TB Elimination Program District Health Mission Society Thoubal na sinduna Yes We Can End TB Commit Invest Deliver haiba hiram da pangthokpa thouram aduda District Health Society Thoubal gi Chairman su oiriba Deputy Commissioner Thoubal Hantem Suba Singh IAS na athoiba mithunglen District Health Society Thoubal gi District Mission Director su oiriba Chief Medical Officer Thoubal Dr. Wainokul Singh na thouram mapu New Public Higher Secondary School gi Governing Body gi Joint Secretary Saikhom Gopal Singh District TB Officer Thoubal Dr. Yumnam Saminamadi National TB Elimination Program NTEP gi District Coordinator Thongam Stephina Akhanaba Mithunglen Singh oina sarukia ki athoiba mithunglen gi warolda DC Thoubal Hantem Subasna haikibada ngalingai matamda TB laina asi malemgi miyamna layengba ngamdaba laina amagum yamna kinarammi adubu haujikti laina asi hidak charaga yamna laina layengba ngamle adumoinamak layengba ngamlabasu yamna tamthiba laina amadi oiri laina asina malemgi oina nongmada mioi lising mari chamri romdi sihalli maramasina TB laina bu matam chana khangdoktuna layeng chatha hauduna kudong thiba singdagi kanhausi loinana laibak asidagi TB laina maru fangna muthatpada mipum khudingmakna thodang lawminasi haiki TB laina asibu laibak asidagi muthatnaba hotnabada achauba thodang lawdaba de haiba wakalonda TB patient sing adopt tawduna food nutrition fanghaliba Nikse Mitra Singh busu DC Thoubal Hantem Subas Singh IAS na thagatpa fongdokhi thoramadugi sarukama oina Nikse Mitra Singh da achamba kudol piduna ikai khumnaba utkhi loinana TB laina naraba patient kayadasu food basket sing piduna amadi khangatlaba khwaidagi faba asa ani dasu selgi mana piduna pukning thogatpaga loinana ikai khumnaba utkhi thoramadugi manung channa TB laina gi maramda miyamda awareness ba street play amasu utki akhoi report ta nomada prithvi gi oina mioi lising mari summary di nomada TB nabada gi akhoi si haiba gi report adum leiri masi akhoi gi India da budi yam kanna kano to budi natre adu akhoi na khwai gi nungai basi India government gi oina akhoi gi 100 days TB elimination program I do not find a special campaign in a document Nasi Lucian Gado India government gi function Lucian Bagi program New Delhi.